Mahairoi ani hatpada senabani haiba mioi taruk CVI na fare. Mahairoi luwang bi linthoi ngambi amade Hemajit mihata senabani haiba kuki furupki mioi taruk ngasi CVI na Churachandpur district tagi fare haina thajaba yaba paw ama haire. CVI na faraba mioi taruk ase numidang wairam pung manga aduwaida Imphal dagi Delhi tamna Air Asia da pukhre haire. Maduda Manipur Police ki team amasu yauki haina thajaba yaba paw asina haire. CBI na fagalaba mioi taruk ase Churachandpur dagi Imphal tamna helicopter da puduna lakhibane. Tungda Imphal Airport dagi Air Asia da amuk Delhi tamna pukhibani haire. Fagalaba mioi taruk asigi manungda Kuki Student Organization Laimatak branch ki president amade secretary su yawi haina thajaba yaba paw asina makha tare. Fagalaba sing adude Pauminlun Haukeb S Malson Haukeb Lingnai Chong Baite Tinai Khol Kimnai Jem amade Tinu Fingni haire. Adumoy namak CVI amadi Manipur lenga ki maikay dage makoy fabagi official oiba paw di laitre.